ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯣꯏꯕꯒꯤ ꯊꯃꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯃꯔꯨꯞ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯨꯅ ꯇꯤꯟꯅꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯕꯤꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯔꯨꯞꯅꯤ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯗ ꯇꯣꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯤꯡꯅ ꯊꯣꯏꯕ ꯑꯃꯗꯤ ꯃꯨꯛꯈꯥꯏ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤꯅꯤ, ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯨꯛꯈꯥꯏꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯛꯈꯥꯏꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯔꯨꯞ ꯅꯨꯄꯥ ꯊꯣꯏꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯊꯤꯕꯤꯒꯦ ꯈꯟꯈꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯅꯣꯡꯃ ꯀꯥꯏꯅꯈꯤꯅꯤ, ꯃꯔꯝꯗꯤ ꯄꯥꯈꯪ ꯑꯃꯁꯨꯡ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯂꯝꯕꯤ ꯇꯣꯉꯥꯟꯅ ꯆꯠꯅꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯨꯛꯈꯥꯏꯅ ꯊꯣꯏꯕꯗ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯁꯦꯜ ꯈꯔ ꯇꯨꯡꯈꯤꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯊꯣꯏꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯅꯣꯡꯃꯇꯁꯨ ꯂꯦꯞꯇꯦ꯫ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯂꯟ ꯊꯨꯝ ꯁꯦꯜ ꯐꯖꯅ ꯇꯥꯜꯂꯒ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯆꯦꯁꯤꯡꯅ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯔꯣ, ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯁꯥꯒꯩ ꯁꯟꯗꯣꯛꯀꯗꯕꯅꯤꯀꯣ? ꯃꯍꯥꯛꯅ ꯃꯗꯨꯗ ꯈꯨꯝꯂꯛꯈꯤ, ꯑꯩ ꯁꯦꯜ ꯂꯩꯇ꯭ꯔꯤ꯫ ꯁꯦꯜ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯅꯨꯄꯤ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯀꯃꯥꯏꯅ ꯄꯤꯖ ꯄꯤꯊꯛꯇꯣꯏꯅꯣ? ꯃꯁꯤ ꯈꯜꯂꯒ ꯃꯊꯥ ꯁꯥꯏ꯫ ꯑꯩ ꯁꯦꯜ ꯈꯔ ꯇꯥꯟꯗꯨꯅ ꯇꯨꯡꯁꯤꯟꯈꯤꯒꯦ꯫ ꯁꯦꯜ ꯇꯥꯟꯕ ꯈꯛꯇ ꯍꯥꯏꯔꯣꯀꯣ ꯅꯪ? ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯅꯪꯗꯤ ꯁꯦꯜ ꯂꯩꯇꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯣ꯫ ꯏꯆꯦ ꯆꯠꯂꯦꯀꯣ꯫ ꯊꯣꯏꯕ ꯃꯆꯦꯁꯤꯡꯅ ꯐꯅ ꯍꯥꯏꯕꯤꯔꯕꯁꯨ ꯅꯨꯄꯤ ꯊꯤꯕ, ꯀꯣꯏꯕ ꯇꯧꯕꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ, ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯁꯛ ꯅꯇꯧ ꯐꯖꯔꯤꯉꯩ, ꯁꯦꯜ ꯈꯔ パꯏꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯍꯧꯔꯣꯀꯣ꯫ ꯃꯇꯝ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥꯡꯒꯜ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯥꯈꯪ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯅ ꯃꯁꯤꯕꯨ ꯇꯥꯔꯒ ꯌꯥꯝ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯅꯣꯏꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯣ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯈꯨꯟꯁꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯕ? ꯅꯣꯏ ꯊꯣꯛꯄ ꯂꯣꯏ ꯇꯧꯔꯣꯍꯦ꯫ ꯁꯩꯗ ꯑꯩ ꯈꯨꯟꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯑꯦ, ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯗ ꯁꯥꯎꯔꯤꯅꯦ? ꯊꯣꯏꯕ, ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯀꯣ, ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯊꯣꯏꯕ ꯁꯥꯎꯅ ꯊꯕꯛ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯃꯐꯝ ꯌꯧꯕꯗ ꯃꯃꯥꯟꯅꯕ ꯃꯨꯛꯈꯥꯏꯅ ꯍꯪꯂꯝꯃꯤ, ꯊꯣꯏꯕ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦꯕ? ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯀꯗꯥꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯔꯁꯤ꯫ ꯅꯣꯡꯃ ꯍꯥꯏꯒꯦ ꯑꯩꯅ ꯁꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯦ꯫ ꯐꯔꯦ, ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨꯗꯤ ꯈꯪꯍꯜꯂꯣ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯨꯛꯈꯥꯏꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ, ꯅꯇꯣꯝꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ꯫ ꯅꯍꯥꯟꯈꯩ ꯅꯆꯦꯁꯤꯡ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯃꯣꯏꯅ ꯅꯐꯤꯅꯔꯣꯜ ꯁꯨꯕꯤ, ꯆꯥꯛ ꯊꯣꯡꯕꯤ, ꯏꯁꯤꯡ ꯁꯣꯛꯄꯤ, ꯀꯣꯟ ꯐꯦꯡꯕꯤ, ꯋꯥꯏ ꯇꯩꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯗꯨꯝ ꯋꯥꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯁꯤ꯫ ꯀꯔꯤ ꯈꯜꯂꯤꯒꯦ? ꯅꯪꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯍꯟꯕ ꯃꯇꯝꯗ ꯅꯌꯨꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯅ ꯉꯥꯏꯔꯝꯕꯗꯣ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯒꯗꯕ? ꯅꯁꯛ ꯅꯇꯧꯁꯨ ꯐꯖꯩ, ꯁꯦꯜ ꯇꯥꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯅ ꯈꯔ ꯄꯥꯏꯔꯤꯉꯩꯁꯤꯗ ꯊꯤꯗꯣꯛꯑꯁꯤ꯫ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤ꯫ ꯑꯩ ꯁꯦꯜ ꯈꯔ ꯇꯥꯟꯈꯤꯒꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯈꯩꯗꯣ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ? ꯁꯦꯜ ꯈꯔꯗꯪ ꯄꯥꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯍꯦꯛꯇ ꯄꯥꯟꯗꯧꯕ ꯅꯠꯇꯦ, ꯏꯇꯥꯎ ꯃꯨꯛꯈꯥꯏ꯫ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯒꯅꯨ꯫ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ꯫ ꯍꯌꯦꯡꯒꯤꯗꯃꯛ ꯋꯥꯈꯜ ꯇꯧꯕꯗꯒꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯦ꯫ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ꯫ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯃꯨꯛ ꯁꯨꯕ ꯍꯧꯈꯤ꯫
Namit taraktauri makhoi thabak suba toklaga mayumda hanki. Thoibana yumda halakpada kanasu leiramdaba. Mahaki awa nungai hangnaba phawba mi leitaba asina. Mahak sumangda ngahak phamlaga khanba horukli. Aina ithanda leibase. Yamna isikji. Ai nupi thibana pharadoira. Nupi thibasisu sel tingba. Yam matha sai. Yum pandrasu nungaiti. Yum pangi hairasu sel yam changba. Khallaga dum hena matha saida. Kanati ai chak thonggi. Tha khara leiraga thoiba mukhaiga mafam amada thabak suba amuk chatlami. Makhoina suriba yum adugi masanapi leisabi ama leirami. Leisabi adugi mingna leibak lei kawi. Leisabi nupi sina makhoigi chana thaknaba adum pubirei numit khuding. Masigi tanja lauduna mukhaina thoibagi damakta haijarami. Mukhaina leisabi duda hairi. Ibema aiga thabak suba lakminariba nupase thoiba kawani. Mahak mayum pandriba pakhangni. Thabak suba noba yamna kanba pakhangni. Masi singna mayum makai loina pankraba. Madugi matung aigi tunginduna thabak suribani. Mahak pakhanglo. Aidina hankei khangdena. Mahadi matom taro imungda. Nupa masin manaw leitaba zalo. Hoi, nupa matom tani. Adudi yamna waramgani. Nangamta nupi thidokpiro. Tibi gi hairabasu mana yadaba adugi upai leiti. Ai nangbu magi damakta hainabiragena khalibani. Kari khangi lebale. Aigi dausigi awaba amta khangbiyo. Is. Mahadi nupa natabro. Mana nupa thoklabadi aibu masamakna haijasano. Pakhang oiraga nupa thoktabasina oiramgani. Hauzik phawba nupi phangdrise. Ai nupa thoktaba nupadi pamde. Adudi mangon hekta tamgi. Soidana mana asamakna nangonda hairasan. Thabak loirabada makhoida yumda hanki. Makhoina kaithel yaurapada mukhaina yumda chanaba khara leinanaba. Thoibabu ngahak ngaibinaba haijaki. Thengle kari lege hainido. Idao nangsu loire. Aidi yum palaba nupane. Isa khailei aigi nupisu lei. Makhoigi chanaba khara leidaba yade. Makhoigi asapot leibidradi mapa aise makhoina sauribane. Kappa haiba indaba. Yambane nang yum pala lei khangakani. Haiba singsina mapa aina ne chauthokjariba. Makhoigi damakta kathoklaga hingduna nungaijariba jane. Masine yum panbagi awa nungai haibase. Phare ngahak aibu ngairo ai makhoigi damakta khara lebihi. Thoibana mataw mukhaibu ngaiki. Mukhaina leiba loiraga makhoi yum tamna lakhi. Makhoina yum yorakladuna mukhaina thoibada hairi. Thoiba kari isu nupigi damakta waurana. Nang nupa tho'o leibak leido nangi damakta yarabani. Hayeng thabak chatpada nasamuna mangonda phongdo. Kariginu mukhai kainu nang ngangijibu. Aina fawba nungsisu haide. Karamna nupiduda kari phongdoktoino. Tale nangse ayang wari chale hayengana chase. Thoiba aina nangi damakta phanaba haijabani. Nang natomda leiba nache singnasu nangi damakta nupi thibiyu haiduna hairibani. Adugi damak thirini. Karina yum pandana leigi hairo. Mi oiba ikhoise masa anido amata oiba matamda hanadagi kangadoribani. Aikhoina ngamdaba khudingmak ngamgadoribani. Yare ai taning ai bongangdona nupi wari dum ngangiba. Yare se tho ai nanga tinaba sa tanbam yori ai jale. Asumna makhoi mayum da hanaki. Mathangi ayukta mase laktuna thoibu kauraktuna hairi. Thoiba nang simina haibasu tadi. Kaino nanga tawribasibo. Yum palaroi hairibraba. Hauzik phau sel tanduna leige nupi thieroi hairaba. Sel dudine yum palaba matungda su tanbe yai. Nataw mukhaina leisabi ama haibire. Adusu yade. Karino ba nanga pamlibasibo. Karino isena ayuksida isaulangishibo. Yum pangi paloi aigi thongni. Karigi isena asu warino. Ai tanindeko. Thoibana masega ngangnaringaida mukhaina mabu thabak chanaba kaukhirami. Thoibana mukhaida hairi. Ai nanga thabak chalaroi. Nang ni iseda paulai tamduna hauzumana isaulangise. Nang tholi neba natra. Nang atopna chakro. Ai nanga tinna jaroi. Nupa atopam kauraga chakrojo. Masida masina mabu mamaida khubakna thakiduna hai. Kaino thoiba. Nang hausi ngangliba singdu natawna nangi damakta khanbiduna nupi thibiba. Ikaiba phawba khangdana nangi damakta lipiduna mateng pangbiriba natawbu adumaina haiba yabro.
ꯍꯧꯖꯤꯛꯃꯛ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯌꯥꯔꯝꯗꯦ ꯃꯨꯈꯥꯏꯅ ꯊꯣꯏꯕꯒꯤ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯦ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯊꯤꯖꯔꯔꯣꯏ ꯊꯣꯏꯕ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯈꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯃꯆꯦꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕ ꯃꯨꯈꯥꯏꯒ ꯇꯤꯟꯅꯕ ꯇꯣꯛꯈꯤ ꯃꯍꯥꯛꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯂꯟ ꯊꯨꯝ ꯄꯥꯏꯕ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯇꯧꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯈꯤ ꯅꯨꯄꯤ ꯂꯩꯇꯕ ꯃꯥꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕꯤꯅꯕ ꯂꯩꯇꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯍꯥꯛꯀꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯗ ꯁꯤꯟꯅꯈꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯅꯝꯗꯨꯅ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯨꯈꯥꯏꯒꯤ ꯌꯨꯝꯗ ꯆꯠꯀꯦꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯩꯇꯦ ꯅꯣꯡꯃꯗꯤ ꯃꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯈꯤ ꯃꯆꯦꯗ ꯅꯪꯗꯤ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯍꯩꯔꯝꯃꯣꯏ ꯑꯗꯨꯅ ꯅꯇꯥꯎ ꯃꯨꯈꯥꯏꯗ ꯆꯠꯂꯒ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯍꯥꯏꯌꯨ ꯍꯦꯔꯩꯁꯦ ꯑꯩ ꯄꯥꯈꯪꯅꯤ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯕꯒꯨꯝꯅ ꯎꯔꯕꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯁꯦꯜ ꯂꯟ ꯊꯨꯝ ꯄꯥꯏꯕ ꯄꯥꯈꯪꯅꯤꯗ ꯁꯦꯜ ꯂꯟ ꯊꯨꯝ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯅ ꯍꯦꯛꯇ ꯌꯥꯒꯗꯧꯕ ꯅꯠꯇꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯦꯜ ꯂꯟ ꯊꯨꯝꯅ ꯍꯦꯛꯇ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯊꯃꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯤ ꯈꯔꯗꯤ ꯁꯦꯜ ꯂꯟ ꯊꯨꯝ ꯈꯛꯇ ꯄꯥꯝꯕꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯊꯣꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯂꯨꯔꯕꯖꯥꯠꯅꯤ ꯅꯆꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯤꯡꯕꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯕꯗ ꯆꯦꯛꯁꯤꯜꯂꯨ ꯅꯇꯥꯎ ꯃꯨꯈꯥꯏꯗ ꯑꯃꯨꯛꯇꯪꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯆꯠꯂꯒ ꯃꯥꯒ ꯇꯥꯟꯅꯔꯨꯆꯣ ꯃꯥ ꯈꯛꯇꯅꯤ ꯅꯆꯦ ꯑꯩꯅ ꯊꯥꯖꯔꯤꯕ ꯊꯣꯏꯕꯅ ꯃꯨꯈꯥꯏꯒꯤ ꯌꯨꯝꯗ ꯆꯠꯄꯁꯨ ꯂꯩꯇꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯕ ꯍꯦꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯒ ꯇꯤꯟꯅꯈꯤ ꯍꯦꯝꯕꯁꯦ ꯃꯁꯥꯒꯤꯗꯃꯛꯇ ꯈꯟꯕ ꯅꯨꯄꯥꯅꯤ ꯃꯤꯒꯤ ꯂꯩꯖꯕꯁꯤꯡ ꯀꯂꯛꯃꯤ ꯍꯧꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛꯇ ꯊꯣꯏꯕꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯕꯅ ꯅꯨꯡꯁꯤꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ ꯂꯥꯏꯖꯁꯦ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯅꯨꯄꯥ ꯀꯌꯥꯒ ꯀꯣꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯂꯣꯏꯅ ꯃꯨꯟꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯖꯁꯦ ꯊꯣꯏꯕꯅ ꯍꯦꯝꯕꯗ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯅꯕ ꯍꯥꯏꯈꯤ ꯃꯔꯝꯗꯤ ꯍꯦꯝꯕ ꯂꯥꯏꯖ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯔꯝꯃꯤ ꯍꯦꯝꯕꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯏꯖꯁꯦ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯌꯥꯕꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯟꯅ ꯋꯥꯁꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨꯗ ꯏꯇꯥꯎ ꯂꯥꯏꯖꯅ ꯍꯦꯛ ꯌꯥꯔꯕ ꯑꯩꯅ ꯅꯪꯕꯨ ꯁꯦꯜ ꯄꯤꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯖ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯕ ꯍꯧꯔꯁꯤ ꯍꯦꯝꯕꯅ ꯂꯥꯏꯖꯕꯨ ꯊꯣꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯊꯣꯏꯕꯁꯦ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕꯖꯥꯠꯅꯣ ꯃꯥꯅ ꯑꯩꯕꯨ ꯊꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯑꯩꯅ ꯃꯥꯕꯨ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕꯖꯥꯠꯅꯣ ꯍꯥꯟꯅ ꯈꯪꯈꯤꯒꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯖꯩ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯒꯅꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯆꯠꯂꯒ ꯊꯣꯏꯕꯒꯤ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯍꯥꯟꯅ ꯈꯪꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯦꯝꯕꯅꯁꯨ ꯂꯥꯏꯖꯕꯨ ꯄꯥꯝꯂꯝꯃꯤ ꯍꯦꯝꯕꯅ ꯂꯥꯏꯖꯁꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯀꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯃꯍꯥꯛ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯍꯦꯝꯕꯅꯁꯨ ꯂꯥꯏꯖꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯁꯦꯡꯅ ꯈꯪꯉꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯇꯤꯡꯗꯨꯅ ꯃꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯑꯗꯨꯅ ꯃꯥꯅ ꯊꯣꯏꯕꯒꯤ ꯂꯟ ꯊꯨꯝ ꯁꯦꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯔꯒ ꯂꯧꯅꯅꯕ ꯎꯄꯥꯏ ꯇꯧꯈꯤ ꯊꯣꯏꯕꯅꯗꯤ ꯃꯗꯨ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃ ꯍꯦꯝꯕ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯂꯥꯏꯖꯁꯦ ꯅꯪꯒꯤꯗꯃꯛꯇ ꯌꯥꯔꯦ ꯃꯥꯅꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯀꯩꯅꯣ ꯍꯦꯝꯕ ꯍꯥꯏꯌꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯑꯩ ꯂꯥꯏꯖꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯀꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯇꯥꯎ ꯂꯥꯏꯖꯅ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯅ ꯃꯔꯣꯜ ꯑꯃ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯄꯤꯖ ꯄꯤꯊꯛ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤ ꯍꯦꯔ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯤꯒꯅꯨ
ꯑꯩ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯊꯣꯏꯕꯅ ꯍꯦꯝꯕꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯁꯦꯜꯒꯤ ꯎꯄꯨꯗꯨ ꯌꯦꯡꯍꯟꯈꯤ ꯍꯦꯝꯕꯅ ꯎꯕ ꯃꯇꯝꯗ ꯑꯉꯛꯄ ꯄꯣꯛꯈꯤꯗꯨꯅ ꯏꯇꯥ ꯅꯪꯗꯤ ꯈꯨꯟꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯈꯪ ꯑꯣꯏꯔꯝꯃꯤ ꯂꯥꯏꯖꯗ ꯃꯁꯤ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯥꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯍꯦꯝꯕꯅ ꯃꯁꯤ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯃꯁꯤꯗ ꯂꯥꯏꯖꯁꯨ ꯊꯣꯏꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯦꯝꯕꯅ ꯂꯥꯏꯖꯒꯤ ꯌꯨꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯖꯅ ꯌꯥꯕꯤꯗꯕꯩ ꯅꯠꯇ꯭ꯔꯣ ꯍꯦꯔꯣ ꯅꯪꯁꯨ ꯍꯧꯖꯤꯛ ꯂꯥꯏꯖ ꯑꯩꯒꯤ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯣꯏꯔꯣꯏꯗꯕ ꯃꯪ ꯉꯥꯛꯇ ꯅꯪꯒꯤꯁꯦ ꯂꯥꯏꯖꯁꯦ ꯁꯦꯜ ꯄꯥꯝꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯁꯦ ꯀꯥꯎꯔꯕꯣ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯃꯥꯕꯨ ꯂꯧꯒꯦ ꯍꯥꯏꯅꯣ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯅꯪꯗꯤ ꯑꯩ ꯂꯥꯏꯖꯕꯨ ꯂꯧꯔꯕ ꯅꯪ ꯀꯔꯤ ꯄꯤꯒꯅꯤ ꯋꯥꯁꯣ ꯑꯩꯅ ꯃꯥꯕꯨ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯈꯨꯟꯁꯦ ꯊꯥꯗꯣꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯂꯧꯕ ꯉꯝꯂꯕ ꯅꯪꯒꯤ ꯂꯝ ꯃꯆꯦꯠ ꯄꯤꯕ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯈꯔ ꯂꯩꯖꯕꯗꯨꯅꯅꯤꯅꯦ ꯂꯥꯏꯖꯕꯨ ꯊꯦꯝꯗꯣꯏꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯑꯝꯇ ꯁꯨꯔꯨꯈꯤꯒꯦ ꯅꯣꯏꯒꯤ ꯃꯪꯗꯨꯅ ꯂꯩꯁꯥꯕꯤ ꯂꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯒꯅꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯁꯨꯕꯗꯨꯗ ꯍꯦꯝꯕ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯅ ꯊꯣꯏꯕꯒꯤ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯃꯨꯟꯁꯤꯒꯦ ꯈꯟꯕ ꯍꯧꯔꯦ ꯃꯥꯅ ꯍꯦꯝꯕ ꯁꯤꯖꯤꯟꯅꯔꯒ ꯃꯨꯟꯒꯦ ꯈꯟꯈꯤ ꯂꯥꯏꯖꯁꯦ ꯅꯨꯄꯥ ꯀꯌꯥꯒꯤ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯃꯨꯟꯗꯨꯅ ꯍꯤꯡꯖꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯁꯨꯅꯤꯡꯗꯕꯤ ꯂꯩꯁꯥꯕꯤꯁꯨꯅꯤ ꯃꯥꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯗꯨꯅ ꯍꯤꯡꯖꯈꯤꯕꯅꯤ ꯃꯥꯅ ꯍꯦꯝꯕꯒꯤ ꯁꯦꯜ ꯂꯟ ꯊꯨꯝ ꯂꯩꯖꯕ ꯈꯔ ꯐꯥꯎꯕ ꯆꯥꯊꯣꯛꯈꯤ ꯍꯦꯝꯕꯅ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥꯏꯅꯈꯤꯕꯅꯤ ꯍꯦꯝꯕ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ ꯊꯣꯏꯕꯒꯤ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯃꯨꯟꯗꯨꯅ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯎꯄꯥꯏ ꯊꯤꯈꯤ ꯑꯔꯣꯏꯕꯗ ꯊꯣꯏꯕꯒ ꯃꯇꯥꯎ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯂꯣꯏꯅ ꯃꯨꯟꯕꯤꯔꯒꯦ ꯈꯟꯈꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯏꯕꯅ ꯈꯪꯈꯤꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯖꯅ ꯍꯦꯝꯕ ꯀꯧꯗꯨꯅ ꯊꯣꯏꯕꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤꯗ ꯊꯥꯈꯤ ꯍꯦꯝꯕꯅ ꯊꯣꯏꯕꯒꯤꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕ ꯂꯥꯏꯖꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏ ꯃꯥ ꯑꯋꯥꯠꯄ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯇꯦꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯒꯗꯕꯗꯣ ꯏꯀꯥꯏꯕ ꯃꯥꯜꯂꯤ ꯐꯔꯦ ꯃꯁꯤꯒꯤ ꯈꯔꯁꯦ ꯄꯤꯈꯣ ꯀꯣꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯣ ꯃꯥꯕꯨ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯦꯝꯕ ꯁꯦꯜ ꯈꯔꯗꯨ ꯄꯨꯗꯨꯅ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯂꯥꯛꯂꯤ ꯊꯣꯏꯕꯅ ꯂꯥꯏꯖꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯁꯦꯜꯗꯨ ꯍꯦꯝꯕꯅ ꯈꯔ ꯑꯃꯨꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯍꯦꯝꯕꯅ ꯃꯇꯣꯝꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯇꯝꯁꯨ ꯃꯥꯡꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯁꯨ ꯐꯪꯂꯣꯏꯗꯕ ꯁꯦꯜ ꯈꯔ ꯂꯣꯠꯁꯤꯟꯕꯅ ꯐꯔꯦ ꯍꯦꯝꯕꯅ ꯂꯥꯏꯖꯗ ꯁꯦꯜꯗꯨ ꯄꯤꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯁꯦꯜꯗꯨ ꯎꯕꯗ ꯍꯦꯝꯕꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯁꯦꯜ ꯈꯨꯄꯤꯅꯣ ꯁꯤꯗꯤ ꯃꯥꯕꯨ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯍꯥꯏꯗꯥꯏꯅꯦ ꯑꯁꯨꯛ ꯂꯤꯛꯄ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯀꯣꯏꯗꯨꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯦꯝꯕ ꯃꯥꯕꯨ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗꯦ ꯁꯦꯜꯗꯤ ꯌꯥꯝ ꯄꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯔꯤꯛꯄ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯅꯤꯒꯦ ꯃꯗꯨꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛ ꯌꯥꯕ ꯉꯝꯂꯣꯏ ꯈꯪꯗꯦ ꯃꯗꯨꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅꯗꯤ ꯅꯁꯥꯃꯛꯅ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯐꯔꯦ ꯃꯊꯪꯗꯗꯤꯅꯦ ꯑꯅꯥꯕ ꯁꯥꯔꯒ ꯁꯦꯜ ꯌꯥꯝꯅ ꯂꯧꯍꯧꯒꯦ ꯍꯦꯝꯕꯅ ꯁꯦꯜꯗꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯈꯤ ꯊꯣꯏꯕꯗ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯊꯣꯏꯕꯅ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯔ ꯑꯁꯣꯏꯕ ꯂꯩꯔꯦ ꯈꯟꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯧꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯂꯦꯞꯂꯕꯅꯤꯅ ꯁꯦꯜ ꯆꯪꯂꯁꯨ ꯆꯪꯁꯅꯨ ꯈꯟꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯦꯝꯕꯅ ꯊꯣꯏꯕꯗ ꯂꯥꯏꯖ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯦ ꯇꯝꯈꯤ ꯃꯗꯨꯗ ꯊꯣꯏꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯤ ꯍꯦꯝꯕꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ ꯑꯅꯥꯕ ꯌꯦꯡꯅꯅꯕ ꯁꯦꯜ ꯈꯔꯁꯨ ꯄꯥꯝꯃꯤ ꯌꯥꯔꯒꯗꯤ ꯈꯔ ꯊꯥꯔꯛꯅꯕꯁꯨ ꯅꯪꯉꯣꯟꯗ ꯇꯝꯃꯨ ꯍꯥꯏ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯜꯗꯣ ꯁꯤꯟꯅꯕꯤꯒꯦ ꯑꯩ ꯏꯁꯥꯃꯛ ꯆꯠꯂꯒꯦ ꯈꯜꯂꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄꯗꯨꯁꯨ ꯏꯁꯥꯃꯛꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯄꯤꯔꯒꯦ ꯃꯁꯤ ꯇꯥꯕꯗ ꯍꯦꯝꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯥꯎꯗ ꯍꯥꯞꯂꯒ ꯍꯦꯝꯕꯕꯨ ꯆꯠꯁꯤ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯌꯥꯗꯦ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯈꯤ ꯍꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯊꯣꯏꯕ ꯃꯇꯣꯝꯇ ꯂꯥꯏꯖꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯃꯥꯅ ꯂꯥꯏꯖꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯖꯗꯤ ꯑꯉꯥꯡꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯂꯣꯠꯇꯨꯅ ꯂꯩ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ
ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯠꯇꯨꯅ ꯂꯩꯁꯥꯕꯤ ꯂꯣꯝꯂꯤꯕꯁꯦ? ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯔꯣ? ꯅꯠꯇꯦ. ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯂꯥꯏꯖ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯑꯃꯥꯏꯕꯤꯗ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ? ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯥ ꯑꯅꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯨꯡꯉꯥꯏꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯤꯁꯤꯗꯤ. ꯅꯪ ꯃꯤꯇꯨꯕꯨ ꯇꯥꯡꯕꯖꯥꯠꯂꯣ? ꯑꯣꯍꯣ, ꯑꯩ ꯂꯩꯀꯥꯏ ꯑꯃꯗꯒꯤꯅꯤ. ꯃꯤ ꯈꯔꯅ ꯂꯥꯏꯖ ꯃꯁꯥ ꯉꯝꯗꯦ, ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩ ꯃꯥꯕꯨ ꯎꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯗ ꯃꯥꯅ ꯁꯥꯟꯅꯔꯝꯕꯗꯨꯗ ꯈꯔ ꯑꯩ ꯁꯨꯝ ꯂꯣꯠꯇꯨꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ. ꯃꯥꯕꯨ ꯑꯁꯦꯡꯕ ꯅꯥꯗꯕ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯁꯤꯡꯗꯣ ꯐꯥꯒꯤꯔꯣ? ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯅꯁꯥꯃꯛ ꯆꯠꯂꯒ ꯍꯪꯕꯤꯌꯨ ꯃꯉꯣꯟꯗ. ꯀꯥꯟꯅꯗꯦ, ꯑꯩ ꯆꯠꯂꯦ. ꯀꯗꯥꯏꯗꯒꯤ ꯑꯄꯪꯕ ꯅꯨꯄꯥꯅꯣ? ꯃꯤꯀꯨꯞꯇꯨꯗ ꯊꯣꯏꯕꯅ ꯍꯦꯝꯕꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯝꯕꯅꯤ ꯈꯪꯂꯛꯈꯤ. ꯅꯍꯥꯟ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯥꯏꯖꯗ ꯊꯥꯈꯤꯕꯁꯤꯡꯗꯨ ꯂꯥꯏꯖꯅ ꯁꯦꯜ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯪꯒꯦ ꯈꯟꯗꯨꯅ ꯊꯣꯏꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ. ꯂꯥꯏꯖꯅ ꯊꯣꯏꯕ ꯂꯥꯛꯄ ꯎꯏ. ꯃꯥꯁꯨ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯤꯕꯗꯨ ꯇꯣꯛꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ. ꯊꯣꯏꯕꯅ ꯂꯥꯏꯖꯗ ꯍꯪꯕ ꯍꯧꯔꯛꯈꯤ. ꯅꯪꯕꯨ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯑꯃꯥꯏꯕꯤꯗ ꯂꯥꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ. ꯅꯪꯗꯤ ꯑꯩ ꯅꯥꯏꯌꯦ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯪ ꯉꯥꯎꯔꯕꯣ? ꯍꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ. ꯍꯦꯝꯕ? ꯃꯥꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ. ꯃꯥꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯑꯩꯗꯤ ꯍꯦꯛꯇ ꯊꯥꯖꯔꯨꯔꯦ. ꯁꯦꯜ ꯈꯔꯁꯨ ꯄꯥꯏꯔꯛꯄꯅꯤ, ꯅꯪꯒꯤ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ. ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯍꯦꯝꯕꯗ ꯁꯦꯜ ꯈꯔ ꯅꯪꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ. ꯂꯥꯏꯖꯅ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ. ꯑꯗꯨꯕꯨ ꯁꯦꯜꯂꯣ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯈꯟꯗꯨꯅ ꯁꯦꯜꯗꯨ ꯄꯤꯔꯛꯄ꯭ꯔꯣ? ꯑꯁꯨꯛ ꯂꯤꯛꯄ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯌꯦ. ꯑꯔꯤꯛꯄ ꯅꯠꯇꯦ, ꯅꯨꯃꯤꯠꯇꯨꯗ ꯁꯦꯜ ꯂꯩꯇꯕꯒꯤꯅꯤ. ꯍꯦꯝꯕꯅꯗꯤ ꯅꯪꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯣ ꯅꯪꯅ ꯄꯤꯔꯛꯄꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯦ. ꯅꯠꯇꯦ, ꯅꯨꯡꯁꯤꯅꯕꯗ ꯁꯦꯜ ꯌꯥꯝ ꯄꯤꯅꯕ꯭ꯔꯣ? ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯁꯦꯜ ꯐꯪꯅꯤꯡꯉꯥꯏꯔꯣ? ꯅꯪꯒꯤꯁꯦ ꯁꯦꯜꯒꯤꯗꯃꯛꯇ ꯑꯩꯒ ꯅꯨꯡꯁꯤꯅꯕ マꯂꯦ. ꯑꯩꯅ ꯁꯦꯜ ꯄꯥꯏꯔꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯒꯗꯕ ꯃꯥꯟꯗꯦ. ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯥꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯅꯪꯒꯤ ꯁꯦꯜ ꯃꯨꯟꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯅ. ꯂꯩꯁꯥꯕꯤ ꯀꯣꯏꯒꯦ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯗꯤ ꯁꯦꯜ ꯈꯔꯁꯨ ꯇꯤꯡꯕ ꯇꯥꯕꯅꯤ. ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯦꯝꯅ ꯄꯣꯛꯄꯗꯤ ꯅꯠꯇꯦꯅ. ꯀꯩꯁꯨ ꯇꯤꯡꯗꯅ ꯂꯦꯝꯅ ꯂꯧꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ. ꯌꯥꯔꯦ ꯇꯣꯛꯑꯣ. ꯋꯥꯔꯤꯁꯦ ꯌꯧꯗꯧꯔꯦ. ꯁꯦꯜ ꯈꯔꯁꯤ ꯄꯥꯏꯔꯣ. ꯋꯥꯠꯂꯕꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯂꯕꯅꯤ. ꯑꯩ ꯆꯠꯂꯦ. ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯈꯤ. ꯊꯣꯏꯕꯅ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯨꯛꯈꯥꯏ ꯊꯦꯡꯅꯈꯤ. ꯃꯇꯥꯎ ꯃꯨꯛꯈꯥꯏꯅ ꯀꯧꯔꯗꯨꯅ, ꯏꯇꯥꯎ ꯊꯣꯏꯕ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯎꯗꯕꯁꯨ ꯀꯨꯏꯔꯦ. ꯑꯩꯁꯨ ꯅꯌꯨꯝꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ. ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯣ? ꯑꯩ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯕꯅꯤ. ꯑꯩ ꯅꯨꯡꯉꯥꯏꯔꯤ. ꯑꯩ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯕꯅꯤ. ꯑꯩ ꯆꯠꯂꯦ. ꯊꯣꯏꯕ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯥꯎꯔꯤꯕ꯭ꯔꯣ? ꯊꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯠꯈꯤ. ꯃꯈꯣꯏ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯨꯛꯈꯥꯏꯅꯁꯨ ꯊꯣꯏꯕꯅꯁꯨ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯗꯦ. ꯃꯔꯨꯞ ꯑꯣꯏꯔꯝꯕꯗꯣ ꯂꯝꯂꯥꯟꯕ ಮಿꯑꯣꯏꯒꯨꯝꯅ, ꯑꯗꯨꯒ ꯎꯅꯕ ꯃꯇꯝꯗꯁꯨ ꯀꯌꯥ ꯀꯧꯅꯔꯝꯗꯦ. ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯣꯏꯕ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯁꯣꯜꯂꯛꯈꯤ. ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯦꯜ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯆꯪꯈꯤ. ꯃꯆꯦ ꯈꯛꯇꯅ ꯃꯥꯕꯨ ꯃꯔꯛ ꯃꯔꯛꯇ ꯁꯦꯕꯥ ꯇꯧꯕꯤ. ꯃꯥꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯔꯝꯗꯦ. ꯃꯁꯤ ꯅꯠꯇꯅ ꯃꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯤ ꯂꯥꯏꯖ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ, ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯗꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯨꯛꯈꯥꯏꯅ ꯊꯣꯏꯕꯒꯤ ꯃꯆꯦꯅ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯆꯠꯄ ꯎꯕꯗ ꯃꯍꯥꯛꯅ ꯊꯣꯏꯕꯒꯤ ꯃꯆꯦꯗ ꯍꯪꯂꯝꯃꯤ, ꯏꯆꯦ, ꯅꯪꯅ ꯍꯤꯗꯥꯛ ꯄꯨꯔꯤꯗꯨꯕꯨ ꯀꯅꯥ ꯑꯅꯥꯕ ꯌꯥꯎꯒꯦ? ꯅꯇꯥꯎ ꯊꯣꯏꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ. ꯃꯥꯏꯕꯗ ꯁꯦꯜ ꯀꯌꯥ ꯇꯤꯡꯗꯨꯅ ꯂꯥꯌꯦꯡꯈ꯭ꯔꯦ ꯍꯥꯏ. ꯐꯕꯗꯤ ꯂꯩꯇꯦ. ꯃꯥꯏꯕꯗ ꯆꯠꯂꯒ ꯍꯤꯗꯥꯛꯁꯦ ꯊꯣꯏꯕꯗ ꯄꯤꯒꯦꯅ ꯇꯧꯔꯤꯕꯅꯤ. ꯅꯨꯡꯉꯥꯏꯇꯦꯗ. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯑꯝꯇ ꯈꯪꯗꯦ. ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ꯭ꯔꯣ? ꯊꯣꯏꯕꯁꯨ ꯃꯤ ꯅꯠꯇꯦ. ꯃꯤꯅ ꯍꯥꯏꯔꯁꯨ ꯇꯥꯗꯕ. ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ. ꯑꯩ ꯀꯌꯥꯝ ꯋꯥꯏ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ. ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ. ꯑꯩꯁꯨ ꯏꯃꯨꯡꯗ ꯏꯆꯥꯁꯤꯡꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯃꯥꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ. ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ. ꯅꯪ ꯃꯇꯝ ꯁꯪꯂꯗꯤ ꯃꯔꯛ ꯃꯔꯛ ꯏꯆꯦꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯏꯆꯦ, ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ. ꯍꯧꯖꯤꯛ ꯍꯤꯗꯥꯛꯇꯣ ꯑꯩ ꯄꯨꯔꯒ ꯆꯠꯀꯦ. ꯏꯆꯦ ꯌꯨꯝꯗ ꯍꯟꯕꯤꯔꯣ. ꯀꯗꯥꯏ ꯍꯤꯗꯥꯛꯇꯣ?
Thoibagi masena hidaktu mukhaida piraga chatki mukhaisu hidaktu puraga Thoibagi manakta lakli Thoibana sumangda phamduna masena hidak purakpa ngaiduna leirami mukhaisu hidaktu puraktuna Thoibagi mayumda lakladuna hairi Ida sida leire nangi hidaktu isedo yumda macha nupa masa nungaite haiduna hidakse aingonda pubikhra haibaduda aina purakpani Thoiba aina ngonda yam lale aibu ngakpiyo ida nang karisu lande lalibase aine madamduda nangna haibasingdo loina asumba ngaktani yengo ai hauzik fao aigi awa nungai khibikda inakta sewa tawduna leigedaba nupi phangdribase nang karisu waganu khudingmak matamna soidana purakani nasa ngamdabase hana fasanu ida khudingmak matam here Hauji aigi itawasina karamna nupina pamdoino ida karisu wakhal waba nungaidaba tawganu se hidak se hana charo nangna farakanda adudi kona khanasiba se hidak sida lerisi mukhaini imungda sangduna ising glass ma pubiraktuna thoibana hidak tu sakhi mukhaina thoibagi haksangi phibamsi yamna soksilakpadu ukhi aduna mabu matam chana hidak langthak pithakpa chana thaknaba semna nabak Mateng pangbinaba mioi ama thiba darkar oirakhi mahangna matomda haise hauji magidamak nupi thirasu kanana pamgani aduga ina lebak lede chatuna haijarabasu yagadra choinaibagum oiraba nupa asibu kanana pambigani ai khangdre mukhaina thoibagi hidak bisa pithakpa loiraga mayumda amuk chatki Matomda naduna leibana mahak nongmadi soidana sigadra haiduna mataw mukhaina wakhal wazarami nongmagi namita mukhaina lebak leikhoida chatuna thoibagi maramda loina tamki adubu lebak leina yaramde lebak leina hairi mana masak mataw phajaringai dadi aibu pambidaba hausina ai magi manakta chatlaga magi sewa tawgadabada ai tale ai satpa ngamloi lebak le aigi marupse Yamna soikre adubu nangna amukta nuksibiduna matam khara magi nakta leiduna yengsinbiyo aina nangi awaman loina pigani makhoi anina hairibado yanakhi mukhaina lebak leigi awaman pifam thokpa piba yanakhi adubu hairiba singse thoibada khangalamde mukhaina lebak leibu thoibagi mayumda purakhi thoiba lebak le magi nupi oina pubirakpo oina khalami Mukhaina sulotna lebak lei khangandana hairi lebak leise nangi damak seba tawnaba nanakta laabani nangi anaba pharaga amuk mayumda handoine aisu thabak sinbana maram oiraga nanakta toina lakpa sungam loidabagi maram leiraba adugi maramduna ne lebak leise nangi seba tawinaba puruklibani thoiba ahanba namitade lebak leiga wa ngangnade lebak lei tofom thokpa khuding tawba loiraga adum magi kada changduna lei thoibana matomta mapanda phamduna lei makhoi kari sungangngaramde leibak leina waba makhai thoibagi mateng pangki mahakna karamba matamda mana thoibabu nuksibada pakhom pirakani ngaiki adubu pakhom pirakpa leite pakhom piraktrabasu leibak leina magi punsisi thoibagi damakta sirasu sirage magi nakta leirage khankhiduna awa nungai punamakta thoibagi seba tawbiki Mukhaiga yanaba matamda yorakle adubu lebak leina mukhaina piba selsing ada lobiramde lebak leina mukhaida haiki ai sel kaisu pamdre ai thoibase ai gi nupani khanduna leirage ai gi punsi phawba katkrabani asingro lebak le nang haribu singse aina ngangliba singse phagiro matam kaya aina ngaijaraklibani ngasi phawba aina thoibagi damak leblibani Yam hare adubu luribade mana nangi nuksibase khangbiramgadrasini mana nongmatasu nangi maramda karisu haide mahak nupi amagi wakhanda leibajala nangsu hangadabani ko mase mina hairesu mangai hamkanmale ado nangi nuksibada khanghangadabani ko tha khara haukhraduna thoiba naba khara phagalakladuna chatpa haurami Nongma numit amada mana yumdagi sathoktabasu kuimankrabagi thoke khanduna mafam amada chatki
ꯃꯥꯅ ꯂꯥꯏꯖ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯩꯔꯝꯗꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯈꯩ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯐꯔꯕꯣ ꯈꯔ ꯐꯔꯦ ꯂꯥꯏꯖ ꯀꯗꯥꯏ ꯆꯠꯈꯤ ꯈꯪꯕ꯭ꯔꯣ ꯑꯩ ꯃꯥꯕꯨ ꯎꯅꯒꯦꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯄꯅꯦ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯂꯥꯏꯖ ꯃꯥꯗꯤ ꯍꯦꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯆꯠꯈ꯭ꯔꯤ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯣ ꯃꯁꯤ ꯇꯥꯕꯗ ꯊꯣꯏꯕ ꯍꯦꯟꯅ ꯑꯅꯥꯕꯗꯒꯤ ꯑꯅꯥꯕ ꯑꯃꯨꯛ ꯑꯣꯏꯈꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯇꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯎꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯃꯒꯤ ꯃꯈꯥꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯑꯍꯤꯡ ꯌꯧꯔꯛꯂꯤ ꯂꯩꯕꯥꯛ ꯂꯩꯅ ꯊꯣꯏꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯨꯈꯥꯏꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯃꯨꯈꯥꯏꯒ ꯂꯩꯕꯥꯛ ꯂꯩꯒꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯀꯣꯟꯅ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯃꯨꯈꯥꯏꯅ ꯊꯣꯏꯕꯗ ꯍꯪꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕꯗꯤ ꯅꯪꯅ ꯀꯞꯄ ꯁꯨꯛꯎ ꯎꯗꯦ ꯉꯁꯤ ꯈꯛꯇꯅꯤ ꯍꯥꯏꯌꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯥꯏꯖꯗ ꯍꯦꯝꯕꯅ ꯀꯔꯤ ꯂꯥꯏꯖ ꯍꯦꯝꯕꯅ ꯅꯠꯇꯦ ꯂꯥꯏꯖꯗ ꯍꯦꯝꯕꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯂꯥꯏꯖꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯦꯝꯕꯒ ꯑꯩꯅ ꯂꯥꯏꯖꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯈꯤꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯇꯥꯎ ꯍꯣꯏ ꯂꯥꯜꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯪꯕꯨ ꯂꯥꯏꯖꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇꯦ ꯃꯁꯤꯅ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯇꯥꯛꯄꯅꯤ ꯌꯦꯡꯉꯨ ꯂꯩꯕꯥꯛ ꯂꯩꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯎꯕꯤꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯦ ꯏꯇꯥꯎ ꯑꯝꯇꯗꯤ ꯈꯜꯂꯨ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯐꯖꯗꯦ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯁꯦ ꯃꯁꯤꯃꯨꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩꯔꯝꯂꯣꯏ ꯊꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯈꯤ ꯃꯨꯈꯥꯏꯅ ꯂꯩꯕꯥꯛ ꯂꯩꯗ ꯊꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯌꯨ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯕ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯈꯨꯟꯗ ꯆꯠꯈꯤ ꯃꯥꯅ ꯍꯦꯝꯕ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯈꯤꯗꯨꯅ ꯆꯠꯈꯤ ꯃꯨꯈꯥꯏꯅ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯈꯥꯝꯈꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯦꯝꯕ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯃꯥꯅ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯟꯗꯨꯅ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯨ ꯊꯦꯝꯗꯨꯅ ꯃꯨꯟꯈꯤꯕ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤꯍꯦ ꯊꯧꯗꯣꯛꯁꯤ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯍꯥꯞꯂꯒ ꯃꯌꯨꯝ ꯆꯠꯈꯤꯅꯕ ꯂꯥꯛꯈꯤ ꯃꯁꯤ ꯎꯕꯗ ꯃꯨꯈꯥꯏꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯂꯩ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯥꯁꯤꯒꯤ ꯃꯐꯝꯗ ꯄꯨꯔꯛꯂꯤꯕꯅꯣ ꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯅꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯈꯤꯕ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤꯕꯨ ꯆꯠꯂꯒ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯁꯦ ꯑꯩ ꯆꯠꯀꯦ ꯅꯣꯏꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯨꯈꯥꯏꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯊꯣꯏꯕꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯈꯤ ꯃꯇꯥꯎ ꯃꯨꯈꯥꯏꯅ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯎꯈꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯗꯨ ꯊꯥꯗꯣꯛꯂꯒ ꯃꯥꯁꯨ ꯃꯨꯈꯥꯏꯒꯨꯝꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯂꯩꯕꯥꯛ ꯂꯩ ꯑꯩꯁꯦ ꯀꯌꯥꯗ ꯑꯄꯪꯕ ꯅꯨꯄꯥꯅꯣ ꯑꯁꯦꯡꯕꯒꯤꯁꯨ ꯑꯩ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯊꯣꯏꯕ ꯑꯩꯁꯦ ꯊꯥꯡꯁꯥꯡꯁꯤꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯁꯦ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯕꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯊꯣꯏꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯣꯏꯕ ꯃꯨꯈꯥꯏ ꯂꯩꯕꯥꯛ ꯂꯩꯅ ꯆꯠꯄ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ